ꯍꯧꯈꯤꯕ ꯃꯦ ꯇꯥꯡ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯂꯤꯠ ꯇꯤꯚꯤꯅ ꯈꯟꯅꯅ ꯄꯨꯊꯣꯛꯆꯕ ꯚꯣꯏꯁ ꯑꯣꯐ ꯗ ꯄꯤꯄꯜ ꯃꯤꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯥꯛꯄꯤꯔꯤ꯫ ꯉꯁꯤꯁꯨ ꯚꯣꯏꯁ ꯑꯣꯐ ꯗ ꯄꯤꯄꯜꯒꯤ 7ꯁꯨꯕ ꯁꯔꯨꯛꯇ ꯃꯤꯌꯥꯝꯅ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕꯗꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯧꯈꯤꯕ ꯖꯨꯟꯒꯤ ꯇꯥꯡ 18ꯗ ꯁꯧꯕꯨꯡꯈꯣꯛꯀꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯂꯝꯕꯤꯗ ꯂꯥꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯈꯤꯕ ꯀꯨꯀꯤ ꯏꯟꯐꯣꯔꯃꯔꯅꯤ ꯍꯥꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯠꯍꯧꯕꯗꯒꯤ ꯐꯨ ꯆꯩꯕ ꯇꯧꯔꯛꯈꯤꯕ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯈꯨꯔꯥꯏ ꯆꯤꯉꯥꯝꯕꯝ ꯂꯩꯀꯥꯏꯗꯒꯤ ꯁꯣꯔꯣꯛꯈꯥꯏꯕꯝ ꯑꯣꯡꯕꯤ ꯒꯤꯇꯥꯒ ꯑꯦꯂꯤꯠ ꯇꯤꯚꯤꯒ ꯑꯈꯟꯅꯅ ꯎꯅꯖꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯟꯕꯗ ꯆꯦꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯟꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯩ ꯁꯣꯔꯣꯛꯈꯥꯏꯕꯝ ꯑꯣꯡꯕꯤ ꯒꯤꯇꯥ ꯗꯦꯕꯤ ꯈꯨꯔꯥꯏ ꯆꯤꯉꯥꯝꯕꯝ ꯂꯩꯀꯥꯏ ꯇꯤꯟꯁꯤ ꯔꯣꯗ꯫ ꯑꯗꯨ ꯏꯆꯦꯁꯦ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯑꯣꯏꯕꯤꯔꯤ ꯀꯔꯤ ꯇꯧꯕꯤꯔꯤ? ꯑꯩꯈꯣꯏꯒꯤ ꯁꯣꯝꯒꯤ ꯃꯥꯏꯀꯩꯁꯤ ꯈꯨꯔꯥꯏ ꯆꯤꯉꯥꯝꯕꯝ ꯂꯩꯀꯥꯏ ꯁꯥꯖꯣꯜ ꯂꯩꯀꯥꯏ ꯇꯤꯟꯁꯤ ꯔꯣꯗꯇ ꯂꯩꯔꯤꯕꯁꯦ ꯁꯤꯒꯤ ꯃꯥꯗꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯖꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ ꯁꯧꯕꯨꯡꯈꯣꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯏꯆꯦꯒꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯄꯥꯎꯗꯝ ꯈꯇꯪ ꯊꯝꯕꯤꯌꯨꯅꯦ, ꯆꯠꯈꯤꯕꯒꯤ ꯃꯇꯥꯡ ꯀꯃꯥꯏꯅ ꯇꯧꯔ ꯆꯠꯈꯤꯕ ꯑꯗꯒꯤ ꯊꯧꯗꯣꯛꯇꯨꯅ ꯀꯃꯥꯏꯅ ꯊꯣꯛꯂꯛꯈꯤꯕ ꯍꯥꯏꯕꯗꯣ꯫ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯁꯦ ꯈꯨꯔꯥꯏ ꯃꯥꯏꯀꯩꯔꯣꯝꯗꯒꯤ ꯊꯧꯗꯣꯛ ꯊꯣꯛꯏꯕ ꯃꯐꯝꯗꯨꯗꯒꯤ ꯃꯣꯏꯒꯤ ꯂꯝꯕꯤ ꯊꯤꯡꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯅ ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯩꯈꯣꯏ ꯑꯣꯛꯇꯣ 3 ꯄꯨꯟꯅ ꯆꯠꯆꯕꯅꯦ꯫ ꯑꯗꯨꯗ ꯃꯣꯏꯅ ꯑꯍꯥꯟꯕꯒꯤ ꯊꯤꯡꯉꯦ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯌꯧꯗꯕꯤꯗ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯁꯦꯅ ꯇꯧꯔꯤꯕ ꯃꯐꯝꯁꯤ ꯌꯧꯗꯕꯤꯗ ꯃꯐꯝ ꯑꯃꯗ ꯆꯥꯗꯣꯡ ꯍꯥꯏꯒꯠꯐꯝꯒꯤ ꯂꯝꯕꯤꯗꯨ ꯑꯗꯨꯒꯤ ꯖꯒꯥꯁꯤꯗ ꯑꯥꯔꯃꯤꯁꯤꯡꯁꯦ ꯂꯝꯕꯤ ꯆꯨꯝꯅ ꯊꯤꯡꯕ ꯅꯠꯇꯦ, ꯄꯨꯡꯊꯤꯡ ꯊꯤꯡꯉꯦ ꯃꯈꯣꯏꯁꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯦꯝꯕꯨꯂꯦꯟꯁ ꯊꯤꯡꯉꯦ, ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯃꯣꯏꯁꯦ ꯆꯠꯄ ꯌꯥꯍꯟꯗ꯭ꯔꯦ꯫ ꯑꯗꯨꯗꯩꯗꯨꯗ ꯑꯩꯅ ꯏꯆꯦ ꯑꯃꯁꯨ ꯑꯩꯅ ꯀꯧꯖꯔꯨꯏ꯫ ꯏꯆꯦ ꯑꯔꯨꯅꯥꯖꯤ ꯃꯥꯁꯨ ꯂꯥꯛꯑꯣ ꯏꯆꯦ ꯅꯪ ꯍꯥꯏꯊꯕ ꯌꯥꯕ꯭ꯔꯥ, ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯀꯧꯔꯛꯄꯗꯒꯤ ꯆꯠꯂꯦ ꯍꯥꯏꯕꯁꯦ ꯃꯥꯁꯨ ꯂꯥꯛꯄꯤꯗꯅ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯃꯥ ꯑꯗꯨꯝ ꯂꯣꯜꯂꯤ ꯐꯖꯅ ꯄꯥꯎ ꯐꯥꯎꯅꯩ꯫ ꯑꯗꯨꯗꯩꯗ ꯑꯩꯅꯁꯨ ꯍꯤꯟꯗꯤꯁꯦ ꯑꯩ ꯉꯥꯡꯉꯁꯨ ꯌꯥꯝ ꯐꯖꯅ ꯏꯆꯦꯒꯤ ꯆꯥꯡꯗ ꯑꯩ ꯀꯩꯁꯨ ꯉꯥꯡꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯏꯆꯦꯁꯤ ꯈꯔ ꯑꯗꯨꯝ ꯐꯖꯅ ꯑꯩꯈꯣꯏꯅ ꯂꯝꯂꯣꯡꯗꯁꯨ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯈꯪꯉꯦ ꯃꯥꯅ ꯇꯧꯕ ꯉꯝꯕ ꯁꯨꯝ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯀꯩꯅꯣꯁꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯪꯅꯗꯅ ꯏꯆꯦꯁꯤꯁꯨ ꯂꯥꯛꯑꯣꯅ ꯀꯧꯔꯒ ꯏꯆꯦꯁꯤꯁꯨ ꯂꯥꯛꯄꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯥꯡꯅꯕꯁꯦ ꯌꯥꯎꯕꯗꯒꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯎꯄꯥꯏꯕꯨꯗꯤ ꯂꯩꯇꯦ, ꯊꯤꯡꯗꯤ ꯑꯗꯨꯝ ꯊꯤꯡꯉꯦ꯫ ꯊꯤꯡꯉꯒ ꯑꯗꯨꯝ ꯂꯩꯗꯅ ꯑꯩꯈꯣꯏꯁꯨ ꯃꯐꯝꯗꯨꯗ ꯁꯨꯝ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯕꯅꯦ꯫ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ, ꯑꯩꯁꯨ ꯃꯇꯝꯁꯤꯗ ꯏꯆꯦꯒ ꯏꯕꯥꯅꯤꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤ ꯃꯇꯝꯗ ꯏꯕꯥꯅꯤ ꯈꯤꯇꯪ ꯒꯦꯞ ꯂꯩꯅꯔꯨꯏ꯫ ꯑꯩꯅ ꯌꯨꯝ ꯑꯃꯗ ꯆꯪꯉꯒ ꯂꯩꯔꯨꯕ ꯃꯇꯝꯁꯤꯗ ꯃꯄꯥꯟꯗ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯑꯃ ꯑꯩ CIDꯅꯤ, ꯑꯩ ꯏꯟꯐꯣꯔꯃꯔꯅꯤ ꯍꯥꯏꯔꯒ ꯃꯣꯏꯅ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯇꯅ ꯑꯩꯁꯨ ꯊꯣꯛꯑꯒ ꯇꯧꯔꯨꯕꯗ ꯏꯆꯦ ꯑꯔꯨꯅꯥ ꯑꯣꯏꯔꯝꯕꯗꯒꯤ ꯃꯥꯗꯤ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕꯅꯦꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗꯒꯤ ꯄꯨꯟꯅ ꯏꯕꯥꯅꯤꯁꯦ, ꯃꯥꯅꯁꯨ ꯑꯩꯒꯤ ꯈꯨꯠꯁꯦ ꯄꯥꯏꯁꯜꯂꯛꯑꯒ ꯄꯨꯟꯅ ꯏꯕꯥꯅꯤꯁꯦ ꯂꯝꯕꯤꯁꯤꯗ ꯁꯨꯝ ꯂꯥꯛꯑꯦ꯫ ꯂꯝꯕꯤꯗ ꯂꯥꯛꯑꯒ ꯃꯣꯏꯅ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯒꯨꯝꯕ ꯑꯃꯗꯗꯤ ꯄꯨꯁꯜꯂꯦ꯫ ꯑꯗꯨꯁꯨ ꯃꯤꯗꯣ ꯌꯥꯝ ꯌꯥꯝꯃꯛꯄꯅꯤꯅ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩꯁꯦ ꯏꯁꯥꯗ ꯑꯩꯈꯣꯏꯒꯤ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯦ꯫ ꯑꯗꯨꯅ ꯃꯣꯏꯅ ꯀ꯭ꯂꯕꯇ ꯄꯨꯁꯟꯅꯦꯅ ꯇꯧꯕꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯃꯣꯏꯁꯦ ꯂꯥꯎꯊꯣꯛꯍꯜꯂꯦ꯫ ꯑꯩꯁꯦ ꯇꯦꯖꯄꯨꯔꯗꯒꯤꯅꯤ, ꯑꯩꯒꯤ ꯁꯛꯁꯦ ꯑꯩ ꯐꯖꯅ ꯇꯥꯛꯆꯩ, ꯑꯩ ꯅꯤꯉꯣꯜꯅꯤ, ꯈꯨꯔꯥꯏꯗ ꯌꯨꯝ ꯄꯥꯟꯕꯅꯤ, ꯁꯣꯔꯣꯛꯈꯥꯏꯕꯝ ꯕꯣꯖꯦꯟꯒꯤ ꯃꯃꯧ ꯅꯨꯄꯤꯅꯤ, ꯑꯩ ꯐꯖꯅ ꯍꯥꯏꯖꯕꯅꯦ꯫ ꯑꯩ ꯆꯦꯛꯀꯣꯟ ꯇꯧꯋꯦ ꯍꯥꯏꯕꯐꯥꯎ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯒꯤ ꯏꯁꯥꯁꯤ ꯑꯩꯅ ꯈꯪꯕꯤꯔꯒꯗꯤ ꯑꯩꯒꯤ ꯃꯥꯏꯀꯩꯅꯦꯅ ꯃꯌꯥꯝꯁꯤꯅ ꯈꯪꯕꯤꯔꯒ ꯑꯩꯁꯦ ꯀꯟꯕꯤꯒꯗ꯭ꯔꯅ ꯑꯩ ꯍꯥꯏꯔꯨꯕꯅꯦ꯫ ꯑꯗꯨꯒꯤ ꯀꯥꯟꯅꯕꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯐꯪꯈꯤꯗ꯭ꯔꯦ ꯃꯌꯥꯝꯅ꯫ ꯑꯗꯨꯁꯨ ꯑꯩꯗꯤ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨ ꯈꯛꯇꯪꯒꯤ ꯂꯥꯛꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯅ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯣꯏꯅ ꯑꯩ ꯍꯦꯛ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯝꯇꯗ ꯑꯩ ꯆꯤꯠꯊꯔꯛꯇꯦ꯫ ꯑꯗꯨꯝ ꯑꯩꯁꯦ ꯍꯧꯔꯒ ꯑꯩ ꯂꯝꯂꯣꯡꯗ ꯂꯦꯛꯄ, ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯂꯝꯂꯣꯡꯗ ꯂꯦꯛꯏꯁꯦ ꯑꯩ ꯑꯍꯤꯡ ꯃꯁꯤꯡ ꯈꯪꯗ꯭ꯔꯕꯅꯤ꯫ ꯁꯤꯁꯦ ꯃꯐꯝꯗꯨꯒꯤ ꯃꯌꯥꯝꯅꯗꯤ ꯈꯪꯕꯤꯔꯣꯏ꯫ ꯀꯔꯤꯝꯇ ꯃꯣꯞꯇꯨꯅ ꯍꯦꯟꯗꯅ ꯑꯩ ꯀꯤꯁꯨ ꯀꯤꯔꯦ, ꯍꯥꯏꯗꯤ ꯃꯤꯁꯦ ꯌꯥꯝꯃꯜꯂꯛꯄꯗꯨꯅꯅꯦ ꯏꯕꯥꯅꯤꯁꯦ ꯂꯩꯇꯦ꯫ ꯀ꯭ꯂꯕꯇꯨꯗ ꯄꯨꯁꯜꯂꯀꯥꯟꯗ ꯏꯕꯥꯅꯤꯒꯤ ꯏꯟꯇ꯭ꯔꯣꯒꯦꯁꯟꯁꯤꯐꯧꯗ ꯃꯄꯥꯟꯒꯤ ꯃꯈꯣꯟꯁꯤꯅꯅꯦ ꯀꯔꯤꯝꯇ ꯏꯕꯥꯅꯤꯁꯦ ꯀꯔꯤ ꯈꯨꯝꯃꯤꯅꯣ ꯇꯥꯗꯦ꯫ ꯑꯗꯩ ꯏꯆꯦꯅ ꯍꯥꯏꯕꯗ ꯃꯣꯏꯅ ꯑꯩꯁꯦ ꯁꯥꯔꯤ ꯁꯦꯠꯂꯤ, ꯂꯥꯟꯕꯟꯗ ꯁꯥꯔꯤ ꯁꯦꯠꯄ ꯌꯥꯕ꯭ꯔꯥ ꯃꯥ ꯚꯦꯔꯤꯐꯥꯏ ꯇꯧꯁꯤꯅꯦꯕ꯫ ꯚꯦꯔꯤꯐꯥꯏ ꯇꯧꯕꯗ ꯑꯙꯥꯔ ꯀꯥꯔꯗ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏ꯫ ꯑꯩꯅ ꯑꯙꯥꯔ ꯀꯥꯔꯗꯇꯤ ꯌꯥꯎꯗꯦ ꯍꯥꯏꯕꯗ ꯅꯪꯒꯤ ꯚꯦꯔꯤꯐꯥꯏ ꯇꯧꯕ ꯌꯥꯕ ꯄꯣꯠ ꯄꯨꯊꯣꯔꯛꯑꯕꯗ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯖꯔꯝꯃꯤ꯫ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯖꯔꯝꯕꯁꯤꯒꯤ ꯑꯩꯒꯤ ꯑꯥꯏ ꯀꯥꯔꯗ ꯂꯩ꯫ ꯑꯥꯏ ꯀꯥꯔꯗꯁꯦ ꯑꯩ ꯃꯣꯏꯗ ꯎꯠꯄ ꯃꯇꯝꯗ ꯑꯥꯏ ꯀꯥꯔꯗꯁꯤꯗ ꯑꯩ CID ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩ ꯍꯥꯏꯕꯒꯤ ꯃꯣꯏꯅ CIDꯅꯤ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯇꯣꯔꯆꯔ ꯇꯧꯔꯛꯈꯤꯕꯅꯦꯕ꯫
नुमित्सिदा मोइना अवंदा ओटपा याबजे ओले मोइना समजे फोइबदा आइगी सम सरु अहुम थोपगे अनिदि मोइना फोइगरे आइगी खुत्ता तारिबदा नंगंदा तारिबदा मी अमदा चकदब लिसतगिदि मोइदो आइना हेले नदि लौरे मोइजे Saydi yawe moise khange saydu di amarom da laibu lai thokre nomai ne onda namai je anirak ne moina onda nomai kap ke tawje bag logre mobile loksan gre lut tawbagi wakhal lom da satha dana lik thali ba wakhan je simadi ai puranga e laibak ki asuk nur ba tanja ji da moina samaina lut tawba de akoi informer ne na phare adum khallo adu kadawagi no moina lik thapiri du bo angon dege kai nupi amada respect to we the bodo kara pra wild ni mun to sa ne mun to ri do ai gi phiron ma thong maram khang da ai gi phane yauk de ai gi phurit yauk de phurit se nupi ai taseng rai gai nusi ba mi am yawi ko ai na da ai bu ai ngon da kan bi rakhi ba hai tare mi yauk da badin na te ba makoi da gai phane ma bi rai phurit bi rai adu lit laga ne ai na ai ngasi hinga ije lik to that ki baduna ai hingo bane na ai wakhal ma da leire ba dubu ai gi lik to dai hai leita ba lara ba mina si gi dai kaisum bu khande ba ko aduga ai gi lik to da jantra me yaw bane adugi jantra dudi mi duna season na ga di ma di apha ba di oiro ha adugi jantra duna june ba ai ji kal ai ji ma do lai horaga ai gi matam loi ba gi ne khangde ai na ngasi hingi je ai gi jantra do adui duna ai ji hingal la ko ne ai ngasi kan ai na ngasai jo wakhan khalla ai gi ise da wari lirame ba ise चे आई लिक सी की आई थोदोना खलर होइके आई लिक तो लोगी बदना आई जी हिंगन बो रा माले सोना थारागा लमलाई के एमएलए ताइसागा अखोगी मिनिस्टर सुसिंद्रो को मोय अनि थारे जे आई की लिक तो असम लिक नते मयाम सिमदि खंबियो अदुन मोय दि कछु फरोय आई मागी फुइतो आई पुनसी गे थमदोरिने मफम दुगी अदुगा फनेक अमा मनुंग दखै खोंगाव सेलगा लाकपा मिदो अदुगी फनेक अमा गाइमोन द पिरे आई पुनसी के कावरै नोय अनि के फुरिक फनेक से आई पुनसी सुपगे आई सुलेंग लेंदना आई ना आई सीबो बौदा आई सुकाव कावदना मोय अनि के फुरिसे आई मफम साबा मदा आई थमने आई कावदे नोय अनि तोरखि बदा आई पुनसी के ओइना काव फुबसे फुबा या फुरे फुबा या बसे मोयना फुबसे nei बसे आई जे लोयरे फुबा या गजं हतंग ngahakang amusu mu gap le ruiba ai kari gino khangde ba adui matong amchung ani ne ba moina on da tawse adui club da haipe sung sing jangum tawe aina khara haipe khangma da ne ba ai amusu mo se uppaga tae ba ai je upkhradi mo myam ne le di ai je ai si ba tae ai hogat le ai ju ne ai na ma se ai si da de ai gi isor je ai phajana ai ne ai gi thawai je da kan bi on ai isor kadam ure ai matam ju da isor je na laibok phadan ai se kan bi da na ngasi थोलागा आई असुम बसे मैम मांग उप फंगिजे आई सिदागे हेन आई ईश्वर सिदा आई सी क्रेडिट सिम पिजरके ईश्वर सामबीबा हाइगद्रा थोदोक थोइबा मफम सिदा अखोइना लैरिबा जगा जिदगी पगलाप लापतना अखोइगी ऑनरेबल मिनिस्टर सुसिंद्रोय याइमगा लमलाइगी एमएलए ताइसागा मखोइ अनिसे आइना लैरिबा थोदोक थोइबा मफम जिगी अनक मफम द लाइबिरमदना आई पुसी आई निजंग नोय कनादरा दि करो द नोय द फंगवे मारे थोरा दिगी ता आई याइ बला ए दा आई हिंगेर खनबदा मखोय अनि संगबिरकपदगी लैरमिबा मियाम जिदा करिनो थोइबजु मखोयना फजना हाइनरबा मतुंगदा
ꯃꯦꯁꯦꯖ ꯑꯃ ꯄꯥꯊꯣꯛꯄꯗꯤ ꯑꯩꯁꯦ ꯇꯥꯍꯧꯋꯦꯕ ꯑꯗꯨꯁꯨ ꯌꯥꯝ ꯀꯟꯅ ꯁꯣꯛꯑꯒ ꯇꯥꯔꯕꯅꯤꯅ ꯑꯩ ꯊꯣꯏꯗꯣꯛꯅ ꯑꯗꯨꯗ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦꯕ ꯑꯩꯁꯦ ꯀꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩ ꯑꯃ ꯂꯩꯖꯔꯝꯃꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩ ꯀꯔꯤꯝ ꯌꯥꯝꯗꯣ ꯃꯥꯡꯉꯕꯅꯤꯅ ꯇꯥꯔꯒ ꯂꯩꯔꯦ ꯈꯅꯥꯎꯁꯦ ꯈꯔ ꯀꯪꯉꯦ ꯑꯩꯁꯦ ꯋꯥꯕꯅ ꯌꯥꯝ ꯋꯥꯕꯕꯨ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯋꯥꯕꯁꯦ ꯃꯁꯥꯗ ꯊꯣꯛꯑꯀꯥꯟꯗ ꯈꯪꯅꯤ ꯃꯣꯏꯅ ꯃꯦꯁꯦꯖꯁꯦ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗꯒꯤ ꯃꯣꯏꯅ ꯆꯤꯡꯅꯩꯌꯦꯅ ꯈꯜꯂꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯗ ꯉꯁꯥꯏꯒꯤ ꯐꯨꯕ ꯈꯣꯠꯄꯗ ꯌꯥꯎꯔꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯁꯤꯒ ꯌꯥꯅꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯁꯦ ꯏꯔꯥꯟ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯣꯏꯁꯦ ꯈꯪꯉꯛꯄꯅꯦ ꯃꯈꯣꯏꯅ ꯄꯨꯊꯣꯛꯏꯕ ꯑꯩꯈꯣꯏꯗ ꯁꯤꯔꯤꯕ ꯏꯔꯥꯟꯁꯤꯡꯗꯣ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯎꯅꯔꯒ ꯇꯧꯔꯕ ꯃꯇꯨꯡꯁꯤꯗꯅꯦ ꯑꯩꯈꯣꯏꯁꯦ ꯏꯔꯥꯟ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒ ꯌꯥꯅꯔꯕ ꯃꯇꯨꯡꯗꯒꯤ ꯑꯩꯅ ꯃꯅꯨꯡꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩ ꯀꯅꯥꯝꯇꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯛꯈꯤꯗꯦ ꯌꯥꯝꯅ ꯐꯖꯅ ꯑꯩꯈꯣꯏꯁꯦ ꯂꯝꯕꯤꯗ ꯐꯖꯅ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯨꯝ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯁꯥꯡꯉꯦ ꯑꯩꯗꯤ ꯑꯩ ꯌꯥꯝ ꯇꯥꯕꯗꯤ ꯅꯠꯇꯦ ꯒꯥꯔꯤ ꯊꯧꯋꯦ ꯍꯥꯏꯕ ꯈꯪꯕꯩ ꯋꯥꯅꯦ ꯀꯗꯥꯏ ꯖꯒꯥ ꯍꯥꯏꯗꯣꯏꯅꯣꯁꯨ ꯈꯪꯗꯦ ꯑꯩꯁꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯈꯥꯝꯃꯦ ꯃꯣꯏꯁꯦ ꯑꯗꯨꯒ ꯀꯔꯤꯅೋ ꯈꯪꯗꯦ ꯑꯗꯨꯒ ꯑꯃꯨꯛꯁꯤ ꯑꯗꯨꯝ ꯈꯥꯝꯃꯒ ꯑꯃꯨꯛ ꯊꯧꯕꯁꯤꯗꯒꯤꯗꯤ ꯃꯈꯣꯟ ꯃꯌꯥꯝ ꯑꯃ ꯇꯥꯔꯦ ꯑꯗꯨꯝ ꯃꯣꯏꯁꯦ ꯃꯈꯣꯟꯁꯦ ꯑꯗꯨꯝ ꯐꯖꯅ ꯇꯥꯔꯦ ꯇꯤꯌꯥꯔ ꯒ꯭ꯌꯥꯁꯀꯤ ꯃꯈꯣꯜꯂ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯑꯩꯁꯦ ꯃꯈꯣꯟꯁꯦ ꯇꯥꯕ ꯋꯥꯅꯤ ꯀꯩꯅꯣ ꯑꯩꯁꯦ ꯀꯔꯤꯝ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯑꯗꯨꯝ ꯇꯥꯔꯒ ꯆꯠꯂꯕꯅꯤꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩ ꯃꯣꯏ ꯃꯌꯥꯝꯅ ꯍꯥꯏꯅꯔꯛꯑꯒ ꯇꯥꯕꯅꯦ ꯑꯩꯒꯤ ꯌꯨꯝ ꯃꯩ ꯊꯥꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯀꯨꯕꯣꯛꯁꯤ ꯑꯩ ꯆꯦꯛꯀꯣꯟ ꯇꯧꯏ ꯑꯗꯣ ꯑꯩꯒꯤ ꯏꯀꯨꯕꯣꯛꯀ ꯏꯅꯦꯝꯄꯣꯛꯀꯁꯦ ꯆꯦꯛꯀꯣꯟꯁꯤꯗ ꯂꯩ ꯌꯥꯝꯅ ꯁꯥꯟꯇꯤꯗ ꯂꯥꯏ ꯅꯤꯡꯉꯒ ꯂꯩꯖꯔꯕꯅꯦ ꯏꯅꯦꯝꯄꯣꯛꯀ ꯏꯀꯨꯕꯣꯛꯀꯁꯦ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯃꯣꯏ ꯃꯩ ꯊꯥꯏ ꯑꯩ ꯌꯨꯝ ꯐꯖꯅ ꯂꯩ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛ ꯏꯀꯨꯕꯣꯛꯅ ꯂꯩꯔꯤꯕ ꯀꯥ ꯃꯣꯏ ꯂꯣꯏꯅ ꯃꯩ ꯊꯥꯏ ꯑꯩꯈꯣꯏꯒꯤ ꯃꯥꯟꯆꯥꯡ ꯂꯨꯠ ꯇꯧꯔꯒ ꯆꯠꯈꯤ ꯀꯦꯃꯦꯔꯥ ꯂꯣꯏꯅꯃꯛ ꯊꯨꯒꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯃꯌꯥꯝꯒꯤ ꯃꯣꯞꯁꯤꯅ ꯑꯩꯁꯦ ꯏꯟꯐꯣꯔꯃꯔꯅꯦꯅ ꯑꯃꯨꯛ ꯁꯟꯗꯣꯛꯄꯤꯗꯅ ꯑꯥꯗꯒꯤꯗꯤ ꯌꯥꯅꯔꯒ ꯂꯥꯛꯑꯕꯅꯤ ꯑꯩꯈꯣꯏꯁꯦ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯂꯣꯏꯅꯃꯛ ꯃꯐꯝꯗꯨꯒꯤ ꯃꯤꯁꯤꯅ ꯂꯣꯏꯅ ꯈꯪꯉꯕꯅꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯗꯅ ꯃꯣꯏꯅ ꯉꯥꯡꯅꯕ ꯇꯥꯕꯅꯦ ꯑꯩꯅ ꯍꯧꯒꯠꯂ ꯀꯥꯈꯠꯂꯒ ꯑꯩꯁꯦ ꯌꯥꯎꯕ ꯉꯝꯕ ꯅꯠꯇ꯭ꯔꯕꯅꯤꯅ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯉꯣꯟꯗꯗꯤ ꯑꯁ ꯌꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯍꯥꯏꯕꯁꯦ ꯍꯧꯒꯠꯄ ꯉꯝꯕꯁꯨ ꯅꯠꯇꯦ ꯃꯣꯏ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯗꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯆꯝꯅ ꯍꯤꯡꯉꯦꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯅꯦꯝꯄꯣꯛ ꯏꯀꯨꯕꯣꯛꯅ ꯆꯝꯕꯁꯦ ꯁꯤꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯕꯃꯤ ꯀꯩꯁꯨ ꯑꯔꯥꯞꯄ ꯃꯤꯅꯗꯤ ꯈꯪꯗꯦꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯅ ꯏꯅꯦꯝꯄꯣꯛꯅ ꯆꯝꯕꯁꯦ ꯁꯤꯗꯤ ꯑꯩꯅ ꯍꯥꯏꯔꯨꯗ꯭ꯔꯒꯁꯨꯅꯦ ꯃꯤ ꯄꯨꯝꯅꯃꯛ ꯄꯨꯔꯥ ꯃꯥꯒꯤ ꯁꯪꯁꯥꯔꯁꯤꯗ ꯇꯣꯉꯥꯟꯅ ꯄꯨꯔꯥ ꯁꯪꯁꯥꯔ ꯑꯃꯅꯦ ꯍꯥꯏꯕ ꯏꯀꯨꯕꯣꯛꯁꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯅꯤꯡꯉꯒ ꯑꯗꯨꯝ ꯂꯩꯖꯔꯕꯗꯤ ꯑꯩꯈꯣꯏ ꯕꯕꯥ ꯍꯣꯏ ꯉꯥ ꯆꯥꯗꯦꯕ ꯑꯩꯈꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯉꯥꯁꯦ ꯑꯩꯈꯣꯏ ꯀꯌꯥ ꯆꯥꯗꯦ ꯕꯕꯥꯅ ꯆꯥꯗ꯭ꯔꯕꯅꯤꯅ ꯃꯁꯥꯗ ꯀꯩꯁꯨ ꯇꯧꯔꯦꯗ ꯑꯩꯈꯣꯏꯅ ꯂꯥꯜꯂꯨꯗꯕꯅꯤꯅ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯣ ꯉꯁꯥꯏꯁꯨ ꯌꯥꯅꯔꯒ ꯄꯣꯔꯛꯑꯦ ꯍꯥꯏꯔꯕꯅꯤꯅ ꯑꯗꯨꯅ ꯀꯩꯝꯐꯥꯎ ꯈꯟꯗꯕꯗꯣ ꯃꯉꯣꯟꯗ ꯑꯗꯨꯒ ꯃꯣꯏꯅ ꯇꯧꯔꯤꯁꯤꯗꯤ ꯆꯨꯝꯅ ꯆꯦꯛꯀꯣꯟ ꯃꯩ ꯊꯥꯕꯗꯨꯗꯤ ꯊꯥꯔꯣ ꯌꯥꯔꯦ ꯄꯨꯔꯥ ꯃꯣꯏ ꯂꯨꯠꯅꯦ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜ 10ꯃꯨꯛꯅꯦ ꯃꯣꯏꯅ ꯂꯧꯔꯤꯁꯦ ꯑꯗꯒꯤ ꯂꯣꯏꯅ ꯃꯣꯏ ꯀꯦꯃꯦꯔꯥ ꯊꯨꯒꯥꯏ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯀꯦꯃꯦꯔꯥꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯦꯠꯂꯦꯕꯀꯣ ꯃꯁꯤꯡꯁꯦ ꯑꯗꯨꯒ ꯂꯣꯏ ꯄꯨꯈꯤꯕꯅꯦ ꯄꯨꯕꯗꯩ ꯍꯦꯟꯗꯣꯛꯇꯅꯅꯦ ꯈꯨꯠꯂꯥꯏ ꯅꯣꯡꯃꯩ ꯄꯨꯔꯒ ꯂꯥꯛꯄꯅꯤꯅ ꯕꯕꯥꯗꯣ ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯃꯁꯥꯒꯤ ꯏꯁꯇ꯭ꯔꯣꯡꯗꯤ ꯌꯥꯝ ꯑꯣꯏꯌꯦꯕꯀꯣ ꯑꯍꯟ ꯑꯣꯏꯖꯔꯒꯁꯨ ꯅꯍꯥꯗꯧꯅ ꯇꯧꯋꯦꯕ ꯃꯥꯁꯦ ꯃꯥꯒꯤ ꯊꯧꯅꯥ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯗ ꯅꯣꯡꯃꯩ ꯌꯥꯎꯔꯛꯄꯅꯤꯅ ꯎꯄꯥꯏꯗꯣ ꯂꯩꯇꯕ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯑꯗꯨꯝ ꯅꯝꯅꯒꯤꯅꯤ ꯅꯨꯃꯤꯠꯁꯦ ꯁꯣꯛꯄ ꯄꯟꯕꯗꯤ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯌꯨꯝꯗꯨꯗꯤ ꯑꯗꯨꯝ ꯆꯥꯛꯑꯦ ꯐꯖꯅ ꯅꯣꯏꯅ ꯆꯠꯂꯒ ꯌꯦꯡꯉꯨꯔꯒꯁꯨ ꯈꯪꯒꯅꯦꯕꯀꯣ ꯅꯨꯡꯉꯥꯏꯇꯦ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅꯀꯣ ꯃꯩ ꯀꯟꯕ ꯂꯥꯛꯑꯦ ꯂꯥꯎꯔꯦ ꯍꯥꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯅꯀꯣ ꯃꯩ ꯀꯟꯕ ꯂꯥꯛꯑꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯕꯕꯥꯗ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯕꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯃꯤꯁꯨ ꯂꯩꯔꯤꯕ ꯃꯥꯜꯂꯦꯅ ꯍꯥꯏꯗꯤ ꯑꯩ ꯏꯁꯣꯔꯁꯦ ꯌꯥꯝ ꯊꯥꯖꯩ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯏꯁꯣꯔꯁꯦ ꯌꯥꯝ ꯅꯤꯡꯉꯦꯕ ꯑꯗꯨꯒ ꯑꯩ ꯏꯁꯥꯁꯤꯁꯨ ꯑꯩꯁꯦ ꯏꯁꯣꯔ ꯌꯥꯝ ꯅꯤꯡꯉꯦꯕ ꯑꯗꯨꯏꯗꯨꯅꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯜꯂꯛꯄꯅꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯑꯆꯨꯝꯕꯁꯤ ꯈꯪꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯗꯤ ꯃꯌꯥꯝꯗ ꯄꯤꯕꯤꯗꯅ ꯑꯗꯨꯅ ꯑꯩ ꯏꯁꯣꯔꯗ ꯑꯩ ꯄꯨꯝꯅꯃꯛꯇ ꯑꯩ ꯐꯨꯜ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯩ ꯏꯁꯣꯔꯗ ꯄꯤꯒꯦꯅ ꯈꯜꯂꯦ ꯑꯗꯩ ꯉꯁꯥꯏꯒꯤ ꯏꯁꯣꯔꯗꯨꯅ ꯎꯕꯤꯔꯝꯗ꯭ꯔꯒꯗꯤ ꯇꯥꯏꯆꯥ ꯊꯥꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯊꯥꯔꯛꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝ ꯊꯥꯔꯛꯏꯕ ꯏꯁꯣꯔꯗꯨꯅꯅꯦꯕ ꯑꯩꯉꯣꯟꯗ ꯆꯤꯡꯁꯤꯜꯂꯒ ꯊꯥꯕꯤꯔꯛꯏꯗꯣ ꯑꯗꯨꯅ ꯂꯣꯏꯅꯃꯛꯇ ꯄꯤꯒꯦ ꯏꯁꯣꯔꯒꯤ ꯃꯊꯪꯗ ꯃꯌꯥꯝꯁꯤꯗꯗꯤ ꯑꯩꯕꯨ ꯍꯤꯡꯍꯟꯕꯤꯔꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨꯗ ꯑꯩ ꯍꯟꯅ ꯑꯩꯁꯦ ꯉꯁꯤꯒꯤ
ꯃꯥꯂꯦꯝꯁꯤꯗ ꯑꯩꯁꯦ ꯂꯦꯞꯍꯟꯕ ꯐꯪꯍꯟꯕꯤꯔꯤꯁꯦ ꯑꯐꯕ ꯍꯣꯏ ꯃꯣꯏ ꯈꯔ ꯌꯥꯎꯖꯈ꯭ꯔꯒꯁꯨ ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯑꯩ ꯑꯗꯨꯝ ꯍꯤꯡꯉꯛꯑꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯐꯔꯦꯅ ꯂꯧꯖꯔꯒꯦ ꯍꯥꯏꯗꯤ ꯑꯩ ꯀꯩꯁꯨ ꯃꯈꯣꯏꯗ ꯑꯩ ꯁꯤꯃ ꯑꯩꯉꯣꯟꯗ ꯇꯧꯒꯦꯅ ꯑꯩ ꯀꯩꯁꯨ ꯈꯟꯕ ꯂꯩꯇꯦꯗꯤ ꯃꯣꯞꯅꯦꯕ ꯍꯥꯏꯗꯤ ꯁꯤꯅꯤ ꯑꯩ ꯈꯪꯕ ꯅꯠꯇꯦ ꯃꯣꯏꯁꯨ ꯈꯪꯗꯕꯗꯤ ꯇꯧꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕ ꯑꯗꯨꯕꯨ ꯕꯕꯥꯒ ꯏꯃꯥꯒꯁꯦ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯃꯣꯏꯅ ꯆꯦꯛꯀꯣꯟꯗꯒ ꯇꯧꯕꯤꯕꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕꯗꯣ ꯅꯣꯡꯃꯩꯒ ꯄꯨꯔꯒ ꯃꯇꯝꯗꯨꯗ ꯕꯕꯥꯒ ꯏꯃꯥꯒꯅ ꯈꯜꯂꯝꯒꯗꯕ ꯋꯥꯈꯜꯗꯣ ꯑꯩꯉꯣꯟꯁꯦ ꯊꯧꯗꯣꯛ ꯊꯣꯛꯄ ꯅꯨꯃꯤꯠꯇꯒꯤ ꯑꯩ ꯕꯕꯥꯒ ꯏꯃꯥꯒ ꯕꯕꯥꯒ ꯑꯩ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯗ꯭ꯔꯦꯕ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕꯗꯗꯤ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯕꯗꯣ ꯍꯥꯏꯗꯤ ꯏꯅꯦꯝꯄꯣꯛ ꯏꯀꯨꯕꯣꯛꯁꯦ ꯃꯆꯥ ꯃꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯕ ꯃꯤꯁꯨ ꯑꯣꯏꯌꯦꯕ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯁꯪꯁꯥꯔꯁꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯌꯥꯝ ꯂꯨꯞꯆꯕꯗꯣ ꯍꯥꯏꯗꯤ ꯌꯥꯝ ꯐꯩꯌꯦ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛ ꯏꯀꯨꯕꯣꯛꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯄꯣꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯁꯤꯁꯨ ꯌꯥꯝ ꯐꯩ ꯍꯥꯏꯕ ꯑꯩꯒꯤ ꯏꯇꯩ ꯑꯩꯒꯤ ꯏꯆꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯤꯗ ꯑꯩꯒꯤ ꯏꯕꯣꯛꯁꯦ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯕ ꯑꯩ ꯂꯥꯛꯑꯀꯥꯟꯗꯅꯦ ꯏꯕꯣꯛꯅ ꯆꯥꯛ ꯆꯥꯔꯤꯁꯦ ꯂꯩꯕꯥꯛꯀꯤꯅꯤꯀꯣꯅ ꯈꯜꯂꯒꯅꯦꯕ ꯑꯩꯈꯣꯏꯅ ꯊꯣꯛꯏꯁꯦ ꯍꯥꯏꯗꯤ ꯂꯩꯕꯥꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯃꯥꯟꯖ ꯁꯤ ꯁꯨꯃꯥꯏꯅ ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯗꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯆꯨꯝ ꯑꯔꯥꯟꯁꯦ ꯊꯤꯗꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯂꯥꯜꯂꯝꯃꯦ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯅ ꯄꯤꯅꯤꯡꯕ ꯗꯟꯗꯤꯗꯣ ꯑꯩꯈꯣꯏ ꯏꯁꯥꯅ ꯌꯥꯅ ꯑꯗꯨꯝ ꯂꯧꯖꯒꯗꯕꯅꯦ ꯍꯥꯏꯕ ꯑꯗꯨꯒ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯁꯨꯃꯥꯏꯅ ꯀꯨꯁꯤ ꯇꯧꯕꯗꯨꯗꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯏꯔꯥꯡꯁꯤꯗꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯂꯣꯏꯒꯗꯕꯁꯨ ꯅꯠꯇꯦ ꯑꯗꯩ ꯑꯗꯨꯝ ꯁꯤꯗꯤ ꯑꯗꯨꯝ ꯂꯥꯟꯁꯦ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯉꯁꯤ ꯂꯣꯏꯅꯤ ꯍꯌꯦꯡ ꯂꯣꯏꯅꯤ ꯍꯥꯏꯕꯒꯤ ꯗꯦꯠꯁꯦ ꯐꯤꯛꯁ ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣই ꯏꯁꯥꯁꯦ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃ ꯆꯪꯉꯦ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯌꯥꯔꯤꯈꯩ ꯅꯨꯄꯥꯁꯤꯡꯁꯦ ꯅꯤꯁꯥ ꯆꯥꯍꯟꯅꯤꯡꯗꯦ ꯅꯤꯁꯥ ꯆꯥꯔꯒꯗꯤ ꯃꯤꯁꯦ ꯉꯥꯡꯅ ꯁꯥꯟꯅꯕ ꯀꯩꯁꯨ ꯌꯥꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯦ ꯍꯥꯟꯅꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗꯨꯗꯤ ꯑꯣꯏꯗꯦ ꯍꯟꯖꯤꯜꯂꯛꯄꯗꯁꯨ ꯈꯔ ꯋꯥꯔꯅꯤ ꯊꯣꯛꯈ꯭ꯔꯕ ꯊꯕꯛꯅꯤꯅ ꯑꯗꯨꯅ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯍꯥꯏꯔꯒꯁꯨ ꯊꯥꯖꯕꯤꯒꯅꯨ ꯑꯗꯨꯒ ꯁꯤꯅꯤ ꯍꯥꯏꯅ ꯐꯖꯅ ꯈꯪꯗꯣꯛꯑꯀꯥꯟꯗ ꯃꯌꯥꯝꯅ ꯇꯧꯅꯤꯡꯕꯗꯣ ꯑꯗꯨꯝ ꯃꯁꯥꯅ ꯑꯗꯨꯝ ꯂꯣꯏꯅ ꯐꯪꯕ ꯌꯥꯕ ꯗꯟꯗꯤ ꯉꯥꯛꯇꯅꯦ ꯍꯥꯏꯕ ꯂꯥꯜꯂꯝꯃꯒꯗꯤ ꯑꯗꯨꯒ ꯂꯥꯟꯁꯨ ꯂꯥꯟꯗ ꯅꯨꯃꯤꯠꯁꯤꯗ ꯑꯩꯁꯦ ꯂꯥꯏꯕꯛ ꯊꯤꯗꯅ ꯁꯤꯔꯝꯃꯦꯅ ꯈꯜꯂꯣ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥꯁꯤꯃ ꯐꯪꯉꯔꯣꯏ ꯑꯩꯁꯦ ꯑꯗꯨꯝ ꯏꯟꯐꯣꯔꯃꯔꯅꯦꯅ ꯆꯠꯈ꯭ꯔꯅꯤ ꯃꯌꯥꯝꯅ ꯏꯆꯦ ꯔꯨꯅꯥꯒ ꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯏꯟꯐꯣꯔꯃꯔꯅꯦꯅ ꯁꯤꯔꯕꯅꯤꯅ ꯃꯔꯥꯟꯗꯣ ꯃꯌꯥꯝꯅ ꯄꯤꯅꯤꯡꯕꯗꯣ ꯑꯗꯨꯝ ꯌꯥꯔꯦ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅꯗꯤ ꯃꯁꯛ ꯈꯪꯗꯕ ꯑꯩꯉꯣꯟꯗ ꯐꯨꯕꯗ ꯆꯩꯕꯗ ꯅꯩꯕꯗ ꯌꯥꯎꯈꯤꯕ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯅꯟꯖꯔꯨꯕ ꯅꯔꯥꯟꯗꯨꯒꯤꯗꯃꯛꯇ ꯏꯁꯣꯔꯗ ꯂꯥꯜꯂꯦ ꯍꯥꯏꯗꯅ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯕꯤꯌꯨ ꯑꯗꯨꯒ ꯅꯁꯥꯅ ꯇꯧꯖꯔꯨꯔꯤꯕ ꯅꯔꯥꯟꯗꯣ ꯑꯩ ꯇꯥꯗ꯭ꯔꯕꯁꯨ ꯃꯤꯌꯥꯝꯁꯦ ꯇꯥꯗ꯭ꯔꯕꯁꯨ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯣꯜꯂꯥꯎꯗꯣ ꯃꯈꯣꯟ ꯊꯣꯛꯅ ꯅꯁꯥꯅ ꯂꯥꯎꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯅꯈꯣꯏꯅ ꯍꯌꯦꯡ ꯁꯪꯁꯥꯔꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯄ ꯃꯇꯝꯗ ꯅꯈꯣꯏ ꯑꯗꯨꯅ ꯁꯥꯟꯇꯤ ꯐꯪꯒꯅꯤꯅ ꯈꯜꯂꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏꯔꯕ ꯊꯧꯗꯣꯛꯇ ꯃꯔꯥꯜ ꯂꯩꯖꯗꯕꯤ ꯅꯨꯄꯤ ꯑꯅꯤꯕꯨ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯁꯣꯔꯣꯛꯈꯥꯏꯕꯝ ꯑꯣꯡꯕꯤ ꯒꯤꯇꯥ ꯗꯦꯕꯤ ꯑꯃꯗꯤ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯑꯔꯨꯅꯥ ꯗꯦꯕꯤ ꯀꯩꯔꯥꯎꯗꯒꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯀꯨꯀꯤꯒꯤ ꯏꯟꯐꯣꯔꯃꯔꯅꯤ ꯍꯥꯏꯅ ꯕꯗꯅꯥꯝ ꯄꯤꯕꯗ ꯅꯠꯇꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯕꯤꯈꯤꯕ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠꯁꯤꯡꯕꯨ ꯈꯣꯡꯒꯥꯎꯅꯕꯤꯕꯒ ꯂꯣꯏꯅꯅ ꯚꯤꯛꯇꯤꯃꯥꯏꯖ ꯑꯣꯏꯍꯜꯂꯤꯕ ꯃꯈꯣꯏ ꯑꯅꯤꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯀ꯭ꯂꯕꯇꯨꯗꯩꯗ ꯃꯈꯣꯏꯒꯤ ꯀꯁꯇꯗꯤꯗ ꯄꯨꯁꯜꯂꯒ ꯇꯣꯔꯆꯔ ꯇꯧꯕꯤꯔꯤꯅꯣ ꯁꯤꯅꯤ ꯑꯗꯣ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯏꯁꯦ CSO ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯗꯒꯤ ASP ꯂꯣꯏꯅꯃꯛ ꯌꯥꯅꯔꯕ ꯃꯇꯨꯡꯗ
mara lete khangaba matungda khoi khurai gi honorable minister Sushil Ro amadi lamlai gi honorable MLA Ibomsa ani da khusinaraga doctor da bu yoradi hospital da bu yoradi na pura lakpa adu ge lambi de mathang mathang thatana lerami ba nupi angang jing duna karamba mino makoina pami ji mara lete ba nupi ani du sibra ba adu ga sauning abanina matam du da lambi da ju mo yam thok tawre haire sauning abanina laibak tibam thawdok mayam so khoi tho itai amasu akoi gi kangla da gi nupi amasu kangla da ipam namdam ni ayam nungsi nupi amasu mami choi hai yam thamoi seng na khoi nungai jade adu puna mak to kana gi daita no ba adu achumaran khangdrai khoi na mob sagal uba da gi ni habe je khangbiyo ba on hairiba minister amadi honorable MLA anira sinara matungda mob to control to banga mo da badagi hairiba nupi ani ji sigara kana honorable minister L Susindro amadi lamla gi honorable MLA ani bona kari padram pibi dauri ge ba khurai gi honorable minister L Susindro yum da atamna na attempt to ba atamna na live attempt to ba public property mayam malam ba water pipe mayam mai chakre cheng mayam mai chakre sina kari maram gi no adu gi chupen da na nonga laga musu to ba kari pen da bigi no nupi ani do hato ke phangda ba gi ra yamna hatok ningba pami du marim do hairo chapcha hairo natragadi mangi balan thum mayam kana miyang gi lan thum mayam adugi mangi be daita do noina lawja ga damni matung da muk toraba unity mayra lob khuragi nupi akoi mayam ne loini mak thengna gani lem nam to thara roi hujikte ai koi di honorable minister Susindro amadi lamlai gi honorable MLA Ibomsa ani bo hena thagat pigadar na khan bane mo violence yamna kana support to bi wara achumaran khangda mi ji heta heart ka dabi wara koi sala batang di hangjage matang jita achum maran su khang khangdana karino mathong marang khangdana singna bagi damakta mi amaji heta hat ka dabra masida mioi ba moina adom singi pa khumpa me hat kani haraga di khangdre haloi haraga di honorable minister Susindro amadi Ibomsa na lawai ba rol do thagat ka dabra thagal loi dabra Brickfield mara leja da ba Brickfield moina namdana victim tahan garba magi Brickfield zo makubong na salai jaba Brickfield zo loina mang tahan gare sigi daitana kana na gugadawri mangi ba sana lupa loina mang re adagi ai koi gi lan yaw jari bai chai su sing mateng pang na bane na husigi hai ba gita se loina pasa khajana ga pahan bane ba paisa su ngom yam phu da dum lutab de yaw khre sana gi lek yaw khre sina kana ni sing doi ba hai ri ba ani sina mateng pang ma ruina aruna hai sina mateng pang ba mateng phangi ba mi sing du di loina ma khangang ga ne hai ba ya ba hai ba lei ya da ba hai ba su lei akoi yam pen de aduna sigi thabok sidi ai gi se sina di loi halaji adubu yan ta da mi yamna leiba taraga di sidagi yamna hento kharga di khoi gi lambi se khoi gi sangjil liba khoi imalai bak se gi lambi side ama da zatkrani aduna isa si yamna yan ta bi ji ai isa sidagi semtok taraga di sidi mi mana laga semtok padi ngamoy ai isa se han amte yan ta ni gi ji इचेगी सोक्तना अदि नादना लेंबा याद्रिङै तालक असिदा अखोइगी अचिनबा कयामा काइथोपिदना एलि टीवीगा उनजबगी तंजाम फंगजबदो अदो इचेगी तौरुबा खुदिमक्तसु माइपाको ओइबियो अमदि चंगसिलुबा खोंथांग खुदिमक्तसु इचे पुंसी अनोबो पुंसी अमा ओइदना नुंगाइबो पुंसी अमदा खोंथांग थांजनबो ओइबियो अखोइगी एलि टीवीगी माइकैदगिसु इचेदा बेस्ट विशेस पिजरी इचे मसिगी ओइनदि मतांग असिदा कानिनबा या थांनिजरी Kugi informer ni haina sandokpi kraba gitaga unazaduna magi mot khangmina kraba matungda Elite TV na puthokjaba Voice of the People gi mapan suba saruk matang asa loisinjare pungfam asimakta da channel asimakta da hojik thokliba thogdo asigi matangda miyamna kari khanari haibadu makhata na amuk ngaiminasi ngasi gi oinadi kaina nabaya thangmi chani